Manipur ki miyam Maruoina tampakta leibiriba isinlausing aduga Lilong ki praja punamakta ina khunolga apel tokjari madudi husik thoiba thogdok yamna nuaitaba mara lejidaba misam singda khut tharamba masisi khoi taraine logde atuba matamda khudakta khoi husik police mayamna khoi tan tanaraga khoi mara lebasing pharaga atuba matamda ain gi oiba charak pinan ba tawgani aduna yaringai praja punamakna laibak ki husik thoiba wathok lanthoksi yamgiraga makhatana choba irang thokdanaba mara lebasing du phabada sarkar bu mateng pangbiu aibu mateng pangbiu haidana Maruoina Lilong ki praja ipaipal imaibil singda ai khun nonjaraga ai apil tokjari loinana hairiba mara leba Meeoi singadu athuba matamda nakoina sangjaro natragde nakoi gi matakta sarkar na matik chawa chap chawa action lorpa matamda nakoina madu waru roidebani aikoi government gi oina nakoi bu mingonda nattaba lamchat chatpa ahenba saja chatpagi mingonda khud thabagi damta chap chawa sera sarkar soidana pigina habsina khoi hairi sine aduna Lilong gi praja amadi mani tampakta leibiriba china praja punamagna kara puning phathabiraga sarkar bu thajaba thambiraga aikhoina ain gi bathak tawbada mateng pangbiu haidana mayam dai khut ronjarga aduga to update amadana arambai tengol lagi wafam thamjage hauzik miyam da sanduk pirak leba arambai tengol na Lilong nungai da thumjilak le hairiba amadi kaksing da arambai tengol gi matang da sanduk piriba pausing asi arambai tengol ga hiram amada mari leina de hirang asi da arambai tengol yaude khangde hairiba wafam sing asi arambai tengol bulanna uhanna pa hotnarakpani haijariba arambai tengol